Manipur ki Governor Anusuya Uike na Taranitoy Suba Manipur Legislative Assembly ki Marirak Suba Station Lakliba August Kunmapan ki ayuk pung Taramathoida Assembly Hall the Kaunaba Order Tokre. Order asigi matangda Manipur Legislative Assembly ki Secretary 𝐤𝐴 na notification ama thoktuna miyamda khangalakli. Ngasi Governor na order asi thoktungaida ngarang State Cabinet ki mifam ama famduna Lakliba August Kunmapan da mifam Kaunaba waref laukibani. Ngarang numidang pung taruk tabda Chief Minister ki Secretary Chief Minister N. Birena Chair Lodina Famkiba, Cabinet Mifamna Warit Asi Lokibaga Lunina, Manipur ki Governor na Ayaba Pibinaba, recommendation Amathakibani. Ningsing by Yabadi Tasiki Chaychat Marida Famkiba State Cabinet ki Mifamna, Manipur Legislative Assembly ki Marirak Suba Mifam Asi August Kunmathoi the Pangtok Naba, Warif Lokibani. Aduba Hauzik Oiliba Fibam Aseda Governor na Session Kaunabagi Order Thorok Tabadagi, August Kunmapanda Kaunaba Warif Asi Ngarang Amok Lokibani. Amaramda Assembly mifam asida kuki MLA sing yaudanaba kuki yi maru oiba organization singna khangan kiba laikre naga MLA singsu saru yadanaba United Naga Council na hairakpasu laikre ngarangi cabinet mifam adugi matungda hauzik BJP gi lengakta yauriba legislature sing yauna Chief Minister N. Birena preside tawduna sathagadoriba Assembly session asigi matangda mifam amasu famdana wa khanaki mifam aduna hayengdagi hauraga hauzik laifam laitaduna relief camp singda ladiba lanzelakpa mioi singbu lengakna sariba prefabricated yum singda hongzin hanna basu waref loki